Lamyanba Irabotki Chamakun Mapan suba Mapok Numit Thouram ngasi Salaai Kanba Lup CCG mityeng makhada Ukhongsang unit ta leiba Salaai Ecotourism Park ta leiba Lamyanba asigi mitamda ikai khumnaba utuna Pangthokhre Thouram aduda Lup asigi chairman Salaai Cha Leichombam Gopal amadi Ukhongsang unit ki president Salaai Cha Senyai anina luchingduna Lamyanba Irabotki mitamda haikat leikat tamduna ikai khumnaba utuna haudokhi loinana atopa SKL gi unit singdagi lengbirakpa Salaai Cha sing amadi ahal laman kayasu sarukyakhi ngasi Manipur gi oiriba tangdu laitadraba fibam asida Lamyanba Irabot na lauramba thosing adubu nohona na ningsingduna thopang minanaba matam oire haina chairman Salaai Cha Gopalna fongdokhi Lai matang kapiraga sai thumamda kambinabani singjari